Hey ma'am, ngasi video da ma'am udara nok seri ay ngam shilpi so nahane di adum chak hingjang thong bagi video adum ma'am do chale adum ngasi na makhan magi video ne hai tare ado se lai re pot do si se khoi si da di chapon ai na hai nei ado chapon akhoi se si da hingon da se chapon pambi hore ba adu gai budi na te akhoi mana ke kaka mana pirak pani ado si chapon sina akhoi ngasi achar sem dori bani achar se kamaina semi adu do ma'am da su chara ke adu makhan ani ge achar ne khoi ngasi sem doi se Sigana Kara Amunba type ki Amalaya Duga Mundaba Malaya do Makanani the shame doing the Biando Cherake, although Hoshiga de Adum Achara and Haniaba, although Manipurically and Hani to comment to Biro Ashisha Adum Canada Manipur the Tanatana Agot the Lakasha Adum the Metation Kayana Konagi Adusha Habiro Aduga Achargi item do mayang sumana bra adu comment khangalo adu di acha sei da Japan chamna khotna loina pure sigai sigana changa da bo maroi mapang sing do adu chini su leire sei siga lei se morok leire thum leire tejpata leire jaingang adu ga dal chini asigana paspuran id jat manga khak suba maroi adu ga asina jat manga khak suba maroi asuba Mia mamam de hangam maruga so hap na tong ne ba do khoi hangam maru se hap paroi asina ta dum tawrani adu gai de khoi thau burak tribem sana asigana akhara akanba chapon do lai de asina item ma taw do nya ba mong moda adu ga asigana khara amunba chapon do lai de asina mong moda to tani ising su sok na pure khoi ngasi taw do je siga ising lumbai thamba Leiding the Nyaba, Mapanda labor, Queen Gonmanung the labor. Other cigarettes gonna koi Japongi, Pambi lady, a Haroi lang and orange Jictana, Japonga Java upon their koi, and she told the river Japon, the koi to Karajauri, the Manaki, koi cacao, and should be up by Yauri, she lady Japon Pambi. So, koi may have got no hoji, Taurashi. A queen a shiggy, Atashi, as a town at Doraga told the Naba, Adudo, Cano, a koi a shizia, Jum the Shumba. How ni si siya ado yam da rin dum kara daw na sina hen na how rin hingjang da hap na hap da cha taw da yam da rin si kaglay ako'y achar taw yan sim thamba na ba do khang de sina okada na jing binar si ti miyam si marak si ga follow taw da ba yaw di soy na follow taw biro ado ka subscribe shu taw biro to ako'y hawrage nangbu item ani taw do ri ai dai na ji punna phut tor ba kaino Punna put laga tongana khai do tawrani atari matam koina changan Okay ising je khara wat ka daw mali na gise khara ga adu gai di asigana khara soidok ba do sigai siga leire asina kono ya apane ba si munba hela banina adu ga si futlani okay si je sogalak tore ado si sodra da isonda kano asiga hap ka to river chini angang se soidok na thamma ga ba si Ready Holland Tabak to Jang, but she put below the Jang and to was in Yana. Kian and Jangan is doing a half the over. Jangani silly ma'am. Tang Amadan. Shooting a Shuri a take a quite a shimang the Boroya charge to her. Adugai di hanging shoot over the mang that the machine at Japan. Japan to over any hana, Adunga see Gachapon, Yama, labor to Gachapon a chart of Shiana. I did no paddock to Mogola with a tanning with Yarin. Aduga monkey at charge to over Ado Mokamanto that yam. Mulla Marisha, a shang with a Kara water, Emma Tusia. Juna, made a jenga, ah, see Oh, you have a on talk na dum lady. Pit lejare, Tandarashi. Chan. I see Kara Amunba do na mapum dora shame when I do do. She mulla banina put na lora banana siga, Kaidoani. She command doing was a Kaka Kaktoba. Among the Tau to Moroccan, how no way. Okay, amana kadijat na taw na do ko atoy okay so sige chini do loy na soy na lo da ba khar kakseli ba kha jerum kano taw ba ngo ba ga hakchen ba da du gi mong da na ba tawlis
ꯌꯥꯔꯗꯤ ꯅꯠꯇ꯭ꯔꯣ ꯌꯥꯝꯗꯦ ꯁꯤꯁꯦ ꯃꯄꯨꯝꯁꯦ ꯌꯥꯝꯍꯟꯗꯔꯦꯕ ꯑꯩꯈꯣꯏ ꯑꯇꯣꯏꯕꯁꯤ ꯑꯣꯏꯅ ꯌꯥꯝꯍꯜꯂꯅꯤ ꯍꯥꯏꯅ ꯊꯥꯎ ꯃꯨꯜꯍꯜꯂꯨ ꯊꯥꯎꯁꯤꯗꯤ ꯊꯥꯎ ꯃꯨꯟꯗꯗꯤ ꯍꯥꯎꯇꯕꯅꯤ ꯅꯪꯒꯤ ꯈꯥꯕꯩꯗꯨꯗꯤ ꯈꯨꯆꯥꯎ ꯑꯃ ꯈꯥꯡꯁꯤꯒꯩ ꯈꯥꯕꯩ ꯍꯦꯟꯅ ꯆꯥꯎꯔꯦ ꯃꯩ ꯄꯥꯟꯅ ꯈꯨꯠꯁꯦ ꯁꯥꯏꯗꯒꯤ ꯑꯁꯥꯡ ꯑꯆꯧꯕ ꯇꯧꯔꯤꯅꯤ ꯑꯣ ꯍꯧꯖꯤꯛꯇꯤ ꯃꯩ ꯀꯟꯅ ꯊꯥꯔꯤꯅ ꯍꯣꯔꯦꯟꯗꯤ ꯃꯩ ꯈꯔ ꯇꯞꯍꯟꯕ ꯇꯥꯏꯌꯦꯕ ꯃꯩ ꯌꯥꯝ ꯀꯟꯅ ꯊꯥꯕ ꯌꯥꯔꯣꯏ ꯃꯄꯥꯟꯒꯤ ꯂꯩꯔꯪꯅꯤꯅ ꯈꯔꯗꯤ ꯃꯣꯠꯂꯦ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯂꯨꯝꯅꯕꯒꯤꯅꯤꯅ ꯍꯧꯖꯤꯛ ꯄꯥꯁꯄꯣꯔꯣꯟꯁꯦ ꯍꯥꯟꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯗꯩ ꯇꯦꯖꯄꯇꯥꯁꯦ ꯁꯤꯠꯇꯠꯂꯒ ꯍꯥꯞꯄꯅꯤ ꯑꯩ ꯑꯣꯠꯄꯤꯎꯔꯥ ꯑꯣꯠꯄꯁꯨ ꯌꯥꯒꯗ꯭ꯔꯥ ꯃꯣꯔꯣꯛ ꯑꯀꯪꯕꯁꯨ ꯃꯥꯏꯁꯦ ꯃꯣꯔꯣꯛ ꯑꯀꯪꯕꯁꯨ 3-4ꯒ ꯍꯥꯞꯄꯦꯕ ꯏꯂꯥꯏꯆꯤ ꯀꯩꯀꯥꯗꯤ ꯍꯥꯞꯄꯔꯣꯏ ꯁꯦ ꯑꯣꯠꯂꯣꯁꯦ ꯑꯩ ꯈꯔ ꯃꯨꯟꯁꯜꯂꯦ ꯉꯥꯡꯁꯜꯂꯦ ꯍꯥꯏ ꯃꯇꯝꯗꯨꯒ ꯆꯐꯣꯟꯁꯦ ꯍꯥꯞꯄꯦ ꯑꯩꯗꯤ ꯗꯨꯛꯖꯝ ꯍꯩꯇꯦꯕ ꯑꯗꯨꯝ ꯆꯥꯕꯗꯅ ꯍꯩ ꯑꯗꯨꯒ ꯑꯆꯥꯔꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅ ꯍꯦꯜꯂꯤ ꯁꯤꯒꯨꯝꯕꯁꯦ ꯍꯩꯒꯟꯕ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯅ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯩꯁꯨ ꯇꯧꯔꯤꯅꯤ ꯉꯁꯤꯒꯤꯁꯦ ꯍꯥꯞꯄꯣ ꯇꯧ ꯃꯈꯨꯠꯅ ꯍꯥꯞꯄꯣ ꯃꯄꯨꯡ ꯃꯨꯍꯟꯗꯣꯏꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯃꯗ ꯑꯣꯏꯔꯗꯤ ꯄꯪꯑꯣꯠꯇ ꯑꯣꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒꯩꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯅꯛꯄ ꯃꯇꯝꯗ ꯍꯥꯞꯇꯣꯏꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯑꯣꯠꯂꯒ ꯁꯤꯗꯤ ꯃꯨꯟꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯂꯩꯇ꯭ꯔꯁꯨꯖꯥꯠꯅꯤ ꯍꯧꯖꯤꯛ ꯌꯥꯏꯉꯪ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯅꯦꯕ ꯃꯤꯅꯤꯠ 5ꯔꯣꯝ ꯉꯧꯕꯩ ꯃꯈꯥꯗ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯑꯗꯨꯝ ꯖꯨꯠ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯍꯥꯏꯕ ꯁꯤꯁꯦ ꯃꯣꯔꯣꯛꯁꯦ ꯁꯥꯍꯟꯕꯤꯗꯣ ꯃꯣꯔꯣꯛ ꯁꯤꯟꯒꯗ꯭ꯔꯥ ꯁꯤꯁꯦ ꯆꯐꯣꯟꯁꯦ ꯁꯤꯟꯒꯅꯤ ꯈꯔꯗꯤ ꯁꯤꯜꯂꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯇꯛ ꯑꯣꯏꯔꯗꯤ ꯍꯥꯎꯅꯤ ꯃꯤ ꯑꯃꯃꯝ ꯂꯩꯅ ꯈꯤꯇꯪ ꯁꯤꯟꯅ ꯆꯥꯅꯤꯡꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯁꯤꯜꯂꯒ ꯆꯥꯅꯤꯡꯗꯕ ꯑꯗ ꯑꯩꯒꯤ ꯏꯅꯥꯎꯗꯤꯈꯔ ꯁꯤꯜꯂꯒ ꯆꯥꯅꯤꯡꯉꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯇꯧꯔꯤꯕ ꯉꯥꯡꯉꯤꯅꯣ ꯀꯂꯔꯁꯤꯗꯤ ꯐꯖꯅ ꯐꯖꯔꯦ ꯃꯤ ꯌꯥꯏꯉꯪ ꯆꯝꯍꯜꯂꯕ ꯀꯩꯅꯣ ꯃꯅꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯁꯤ ꯂꯣꯏꯗꯣꯔꯕꯣ ꯊꯨꯝ ꯊꯥꯛꯑꯒ ꯉꯥꯏꯍꯥꯛꯀ ꯉꯧꯈꯤꯗꯣꯏꯕꯣ ꯆꯤꯅꯤꯁꯦ ꯑꯗꯨꯝ ꯏꯁꯤꯡ ꯑꯁꯥꯕꯗ ꯅꯩꯔꯒ ꯊꯥꯁꯨ ꯌꯥꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏꯔꯁꯨ ꯌꯥꯅꯦꯕ ꯑꯩꯗꯤ ꯁꯣꯏꯗꯣꯛꯅ ꯊꯝꯃꯕꯅꯤꯅ ꯑꯗꯨꯝ ꯀꯨꯞꯄꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯣꯜꯂꯒ ꯍꯥꯎꯒꯅꯤ ꯑꯗꯣ ꯆꯥꯔꯒ ꯔꯤꯚꯤꯌꯨ ꯄꯤꯗꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯃꯩꯈꯨꯅ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯆꯤꯅꯤꯁꯦ ꯏꯁꯤꯡꯗ ꯍꯥꯟꯅ ꯅꯩꯔꯒ ꯍꯥꯞꯄꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯒꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯈꯔ ꯂꯩꯕ ꯑꯣꯏꯔꯦꯕ ꯑꯗꯨ ꯃꯍꯤ ꯑꯣꯏꯅ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯇꯣꯏꯕ ꯌꯥꯡꯉꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯇꯣꯏꯕꯗ ꯃꯇꯝꯗꯤ ꯈꯔ ꯆꯪꯉꯅꯤ ꯃꯆꯨꯗꯤ ꯐꯖꯔꯦ ꯐꯖꯅ ꯑꯗꯨ ꯅꯪ ꯑꯁꯤ ꯇꯧꯔꯦ ꯍꯥꯏꯗ ꯁꯤꯁꯦ ꯈꯤꯇꯪ ꯃꯩ ꯇꯞꯅ ꯇꯧꯔꯦ ꯍꯥꯏꯗ ꯁꯤꯁꯦ ꯃꯦꯠꯊꯣꯛꯑꯁꯤꯅ ꯅꯠꯇ꯭ꯔꯣ ꯃꯦꯊꯣꯛꯑꯅꯤ ꯊꯨꯝꯁꯦ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯈꯔ ꯀꯣꯟꯅ ꯈꯤꯇꯪ ꯇꯦꯁ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯞꯁꯤ ꯍꯣꯏ ꯖꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯩ ꯍꯧꯖꯤꯛ ꯁꯤꯅ ꯃꯔꯣꯏ ꯑꯁꯨꯕ ꯃꯔꯣꯏ 5 ꯃꯔꯣꯏ ꯑꯁꯨꯕ ꯆꯤꯅꯤꯒꯤ ꯃꯍꯤꯗꯨꯅ ꯁꯨꯕ ꯌꯥꯝꯃꯦ ꯌꯥꯔꯗꯣ ꯅꯪꯒꯤꯁꯦ ꯌꯥꯅꯤ ꯈꯤꯇꯪ ꯇꯪꯅꯁꯦ ꯌꯦꯡꯉꯣ ꯇꯦꯁ ꯇꯧꯅꯁꯦ ꯁꯤ ꯇꯦꯡꯀꯣꯠꯁꯤꯒ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯃꯄꯨꯝ ꯍꯥꯞꯄꯛꯇꯣꯏꯕꯣ ꯃꯍꯤꯗ ꯍꯥꯞꯄꯛꯑꯣ ꯍꯥꯏꯃꯦꯗꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯍꯥꯎꯔꯝꯗꯕ ꯇꯥꯔꯗꯤ ꯈꯔ ꯑꯄꯤꯛꯄ ꯈꯟꯅ ꯍꯥꯞꯄꯣ
ꯑꯇꯣꯞꯄꯕꯨ ꯌꯥꯎꯗꯦ ꯑꯆꯧꯕ ꯉꯥꯛꯇ ꯅꯪꯅ ꯇꯧꯕ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯐꯔꯦ ꯃꯍꯤ ꯈꯛꯇꯪ ꯈꯛꯇꯪ ꯋꯥꯎ ꯁꯥꯏ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯔꯦ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯁꯥꯔꯤꯅꯦ 실리네 그저 그던가 ꯊꯨꯝꯗꯤ ꯊꯨꯝꯁꯨ ꯆꯤꯅꯤꯁꯨ ꯈꯔ ꯍꯥꯞꯄꯣ 실리 그던가 아까 ꯊꯨꯝꯒ ꯆꯤꯅꯤꯒ ꯍꯥꯞꯄꯒ ꯉꯧꯕꯩ ꯃꯇꯨꯡꯗ 모록도 ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯝ ꯁꯤꯟꯗꯦ 실리네 ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯁꯤꯟꯖꯔꯦ ꯌꯥꯔꯦ ꯑꯗꯩ ꯍꯥꯞꯄꯨꯔꯅꯨ ꯃꯊꯪꯒꯤꯁꯦ ꯑꯣꯔꯔꯣꯏ ꯆꯤꯅꯤ ꯂꯩꯔꯤꯕꯣ ꯃꯅꯨꯡꯗ ꯑꯣ ꯅꯪ ꯀꯔꯤ ꯆꯤꯅꯤ ꯂꯣꯏꯔꯕ ꯃꯣꯔꯣꯛ ꯈꯤꯇꯪꯗꯤ ꯍꯥ ꯁꯥꯕ ꯈꯇꯪꯒ ꯍꯥꯞꯄꯣ ꯃꯣꯔꯣꯛꯇꯣ ꯍꯥꯏꯗꯤ ꯁꯤꯜꯂꯕꯅꯤꯅ ꯃꯣꯔꯣꯛꯀꯤ ꯀꯩꯅꯣꯒ ꯈꯪꯗ꯭ꯔꯦ ꯆꯤꯅꯤꯁꯤꯅ ꯑꯗꯨꯝ ꯃꯍꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕꯗꯨꯅ ꯑꯔꯣ ꯃꯆꯨ ꯐꯖꯕꯗꯣ ꯈꯤꯇꯪ ꯇꯦꯁ ꯇꯧꯒꯦ ꯈꯤꯇꯪ ꯍꯥꯞꯄꯣ ꯍꯥꯎꯔꯕꯗꯤ ꯍꯟꯗꯛꯇꯤ ꯆꯥꯄꯣꯟ ꯍꯥꯞꯄ ꯅꯣꯏꯗꯥꯝꯗ ꯅꯪ ꯈꯤꯇꯪ ꯇꯦꯁ ꯍꯥꯞꯄꯨꯅꯦ ꯇꯧꯔꯤꯉꯩ ꯆꯥꯊꯣꯛꯅ ꯂꯩꯍꯧꯔꯔꯣꯏ ꯗꯥꯜ ꯆꯤꯅꯤ ꯑꯣꯏꯅꯕꯨ ꯍꯥꯞꯄꯦ ꯃꯤꯅ ꯆꯨꯄꯣꯟ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯂꯩꯒ ꯄꯣꯛꯑꯦ ꯍꯥꯎꯔꯦꯅꯦ ꯑꯣꯕꯩꯅꯦ ꯐꯥꯒꯤ ꯃꯥꯟ ꯃꯥꯅꯦ ꯑꯗꯣ ꯁꯤꯗꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯁꯤ ꯇꯧꯔꯦ ꯍꯥꯏꯗ ꯃꯦꯠꯊꯣꯛꯄꯐꯥꯎ ꯁꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯈꯥꯡꯗꯨꯒ ꯑꯗꯨꯝ ꯊꯝꯃꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯣꯌꯥꯝꯗꯨꯒ ꯍꯥꯞꯅꯕ ꯑꯗꯣ ꯁꯤ ꯈꯥꯡ ꯑꯆꯧꯕꯁꯤꯒ ꯑꯣꯏꯅ ꯇꯧꯔꯅꯕꯩ ꯁꯤꯗ ꯃꯦꯠꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯁꯤꯅ ꯑꯇꯣꯏꯕꯤ ꯑꯆꯥꯔ ꯑꯣꯏꯗꯣꯏꯅꯦꯕ ꯈꯔ ꯑꯃꯨꯟꯕ ꯉꯁꯥꯏ ꯐꯨꯠꯄꯗ ꯌꯥꯍꯧꯗꯕꯗꯨꯒ ꯑꯗꯨꯒꯩꯗꯤ ꯈꯔ ꯑꯁꯪꯕꯗꯨꯒ ꯄꯨꯜꯂꯒ ꯇꯧꯗꯣꯏꯅꯦ ꯈꯔ ꯃꯨꯟꯕ ꯉꯁꯥꯏ ꯀꯩꯅꯣꯗ ꯐꯨꯠꯄꯗ ꯌꯥꯍꯧꯗꯕꯁꯤꯡꯗꯨꯗꯣ ꯑꯗꯨꯝ ꯃꯦꯠꯄꯗ ꯑꯗꯨꯝ ꯇꯣꯏꯔꯦꯕ ꯑꯗꯨꯅ ꯑꯁꯤꯁꯦ ꯃꯨꯟꯃꯜꯂꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯐꯨꯠꯄꯗ ꯌꯥꯍꯧꯍꯟꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯇꯣꯈꯥꯏꯔꯅꯤ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯆꯐꯣꯟ ꯃꯄꯨꯝꯅ ꯁꯦꯝꯕ ꯑꯆꯥꯔꯗꯣ ꯁꯤꯒꯅ ꯇꯣꯈꯥꯏꯕ ꯑꯆꯥꯔ ꯁꯦꯝꯗꯧꯔꯕꯅꯦꯕ ꯇꯣꯈꯥꯏꯕ ꯆꯐꯣꯟ ꯑꯆꯥꯔ ꯁꯤꯗꯩꯁꯤꯒ ꯆꯤꯅꯤ ꯑꯣꯛꯇꯅ ꯈꯔꯒ ꯄꯨꯔꯛꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯤ ꯁꯣꯏ ꯀꯔꯤꯅꯣ ꯑꯩ ꯅꯣꯡꯅꯤꯡꯉꯛꯇꯣꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯒ ꯈꯥꯡ ꯑꯆꯧꯕ ꯊꯥꯡꯒꯠꯂꯦ ꯁꯣꯝꯗꯅ ꯈꯔ ꯂꯤꯛꯑꯕꯅꯤꯅ ꯄꯣꯠꯇꯣ ꯈꯥꯡ ꯃꯆꯥ ꯑꯣꯏꯅ ꯊꯥꯡꯒꯠꯂꯦꯕ ꯑꯗꯣ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯃꯩꯗꯣ ꯈꯔ ꯀꯟꯅ ꯊꯥꯎꯅꯦ ꯅꯨꯡꯁꯤꯠꯅ ꯌꯥꯗꯦ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯠ ꯄꯥꯟꯗꯅꯕ ꯍꯥꯏꯅ ꯂꯣꯏꯅ ꯈꯥꯖꯤꯜꯂꯁꯨ ꯁꯨꯝ ꯅꯨꯡꯁꯤꯠ ꯄꯥꯜꯂꯤ ꯅꯠꯇ ꯑꯗꯨꯅ ꯁꯣꯔꯁꯦ ꯇꯦꯜ ꯍꯥꯜꯕ ꯕꯦꯡꯒꯣꯂꯤꯗ ꯑꯃꯨꯛ ꯉꯥꯡꯉꯛꯏꯌꯦ ꯃꯥꯛꯅ ꯑꯆꯥꯊꯥꯎ ꯍꯩꯔꯦ ꯑꯁꯤꯗꯤ ꯈꯔ ꯌꯥꯝ ꯍꯩꯔꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯈꯤꯇꯪꯒ ꯖꯥꯝꯕꯅꯤꯅꯕ ꯈꯤꯇꯪꯒ ꯍꯩꯔꯣ ꯄ꯭ꯔꯣꯁꯦꯁ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯣꯏꯕ ꯁꯤꯁꯨ ꯃꯤꯗꯤ ꯇꯤꯜꯍꯧꯒ ꯍꯥꯞꯄꯤ ꯑꯗꯨꯒꯗꯤ ꯑꯗꯥꯒ ꯍꯥꯞꯄꯤ ꯑꯩꯈꯣꯏꯗꯤ ꯆꯅꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯀꯩꯁꯨꯐꯥꯎ ꯍꯥꯞꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯍꯣꯏꯁꯨ ꯆꯥꯗꯣꯏꯅꯤꯅ ꯃꯈꯣꯏꯗꯤ ꯆꯅꯝ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯍꯥꯞꯁꯦ ꯂꯤꯑꯣꯏꯗꯣ ꯈꯤꯇꯪꯒ ꯍꯥꯞꯀꯦꯔꯥ ꯈꯤꯇꯪꯒ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯑꯩꯈꯣꯏ ꯗꯣꯝꯆꯥꯁꯨ ꯂꯥꯡ ꯌꯦꯡꯉꯤꯌꯦ ꯃꯥꯁꯨ ꯇꯧꯗꯣꯔꯦ ꯍꯥꯏ ꯌꯦꯡꯉꯨ ꯅꯪ ꯑꯇꯣꯏꯕꯤ ꯇꯧꯗꯣꯏꯕꯣ ꯉꯁꯥꯏꯒꯤꯗꯣ ꯇꯧꯗꯣꯏꯕꯣ ꯆꯠꯂꯣ ꯂꯣꯏ ꯂꯤꯕꯨ ꯂꯤꯑꯕ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯊꯥꯎꯗꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯀꯣꯡꯀꯣꯟ ꯁꯨꯃꯥꯏꯅ ꯁꯧꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯁꯤꯁꯦ ꯑꯆꯥꯊꯥꯎꯅ ꯇꯧꯔꯒꯅ ꯍꯥꯎꯔꯦ ꯑꯃ ꯊꯥꯎꯗꯅꯗꯤ ꯇꯧꯕ ꯌꯥꯕ ꯕꯦꯝꯁꯅ ꯌꯥꯗꯦ ꯑꯆꯥꯊꯥꯎꯅ ꯇꯧꯕ ꯇꯥꯏ ꯑꯆꯥꯔ ꯇꯧꯕꯗ ꯅꯪꯒꯤ ꯃꯔꯣꯏꯁꯦ ꯈꯔ ꯂꯤꯛꯀꯗ꯭ꯔꯣ ꯂꯩꯕꯨꯗꯤ ꯂꯩꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯌꯥꯔꯗꯣ ꯐꯔꯦ ꯑꯣꯏꯅ ꯀꯔꯤ ꯀꯩ ꯃꯔꯣꯏ ꯍꯥꯞꯄꯤꯅꯣ ꯑꯁꯤꯁꯦ ꯄꯥꯁꯄꯨꯔꯣꯟ ꯍꯥꯏꯅ ꯕꯖꯥꯔꯗ ꯐꯪꯕꯅꯦꯕ ꯃꯔꯣꯏ 5 ꯄꯨꯟꯕ ꯑꯗꯨ ꯖꯥꯠ 5 ꯄꯨꯟꯕ ꯑꯗꯨꯗꯣ ꯍꯥꯞꯇꯣꯏꯅꯤ ꯅꯪ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯌꯦꯡꯀꯣ ꯊꯥꯎ ꯆꯣꯡꯉꯛꯀꯅꯤ ꯑꯩꯉꯣꯟꯗꯒ ꯆꯣꯡꯉꯦ ꯅꯝꯖꯥ ꯅꯪ ꯉꯁꯤ ꯇꯧꯗꯣꯏꯕ ꯍꯌꯦꯡ ꯇꯧꯗꯣꯏꯕ ꯍꯌꯦꯡ ꯇꯞ ꯇꯞꯅ ꯍꯥꯞꯄꯨ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯍꯜꯂꯨꯔꯣ ꯑꯍꯥꯟꯕꯒꯤ ꯍꯥꯞꯄꯁꯦ ꯈꯤꯇꯪ ꯐꯖꯅ ꯍꯥꯞꯄꯗꯤ ꯃꯊꯪꯗ ꯑꯇꯩ ꯆꯣꯡꯗꯦꯕ ꯆꯤꯅꯤꯁꯤꯅꯅꯦ ꯈꯔ ꯃꯨꯟꯅꯔꯦ ꯍꯥꯏꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯏꯍꯥꯛ ꯍꯥꯞꯄꯅꯤꯅ ꯌꯦꯡꯉꯣ ꯅꯪ ꯂꯣꯏꯕ ꯈꯪꯕ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯁꯨ ꯀꯥꯏꯗꯦ
ꯆꯠꯂꯨꯁꯤꯔ ꯍꯥꯞꯆꯜꯂꯁꯨ ꯀꯥꯏꯗꯦ ꯑꯗꯨꯏꯗꯤ ꯇꯣꯏꯕꯗꯣ ꯖꯥꯡꯉꯤꯅꯦ ꯑꯁꯤꯗꯩꯁꯤꯒ ꯈꯔꯕꯨꯗꯤ ꯇꯣꯏ ꯍꯥꯞꯆꯜꯂꯣ ꯅꯨꯡꯁꯤꯕ ꯑꯁꯤꯁꯦ ꯆꯤꯅꯤ ꯑꯉꯧꯕꯅꯗꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯉꯥꯡꯕꯁꯨ ꯂꯩ ꯑꯉꯧꯕꯅꯁꯨ ꯇꯧ ꯑꯗꯣ ꯑꯉꯥꯡꯕꯅ ꯇꯧꯕꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒꯩꯗꯤ ꯃꯆꯨꯁꯦ ꯐꯖꯩ ꯅꯠꯇ꯭ꯔꯣ ꯋꯥꯗ ꯑꯩ ꯈꯔꯕꯨꯗꯤ ꯄꯨꯊꯣꯔꯛ ꯄꯣꯠ ꯌꯥꯝꯕꯅꯤꯅ ꯋꯥꯗꯥꯏ ꯅꯪ ꯚꯥꯃꯣꯟꯒ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯤꯅꯤ ꯈꯔ ꯋꯥꯠꯀꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯉꯁꯥꯏ ꯌꯥꯝ ꯍꯥꯞꯀꯅꯣ ꯍꯥꯏꯅ ꯉꯁꯥꯏꯒꯤꯗꯣ ꯃꯣꯔꯣꯛ ꯑꯀꯪꯕ ꯍꯥꯞꯄꯤꯁꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯤ ꯈꯤꯛꯇ꯭ꯔꯤ ꯀꯔꯤꯒꯤ ꯀꯥꯏ ꯃꯣꯔꯣꯛ ꯑꯀꯪꯕ siga lagi. Oi, taga. No, Siya kara ngang sale ba siya butik morog dengan kum apa nih? Dengan hana happy ba? Yang campur mana tahu gak tapi aduh na tahu itu. Yang ko gam saga cak ini nang may mutan tahu ba? Nih jangan. Morok kara salo. Asisnya, asa aja cakap cakap suhaw ni. Ayang di gay no, dum cara bani. Asa aja moy ne, cehi magi hanjen na kami. Hapcalo. Hapo ne, itu tahu. Dua orang lagi tu dengan tu. Garan tu. Tum apa ke? Tum jadi lo ya apa sih? Chin beri na tum je. Jika mana asuba. Pas kilo ni tu. Asina asuba. Nasa yapi tu na mapu. Saya dum tahu lalu saya. Ni bandar tu ngomi ni hai dah memang orang ko dah lawan cungga imai pi mah. Kini dah lah saya. Mau gali sabi ka mana ponte ne. Kapon mapum di bawah tu, Brian kali ka. Siya koy damca ni. Damca di atoy ba jina hago daw mali ko. Naga. Atoy ba jina loy na maru. Aha, hajan nga no da. Aduna item matham. Asina ne loy na tuwa ra ba ni na. Loy na mag mix ora ba ni na. Hai ba. Habis ni kita tu ke, jam apa cara tu ada. Jadi jam na apa kamu tes so, mangin tu kan. Ada tes dia, dan kamu jam jangan. Apa? Jam jaga pabung jaro ye, pabung jaro jaro. Kena dia mak tes. Maruti makan. Tahu tes tahu dah apa jam. Jangan jam jam thambung ha. How ba? Silly ya? Cini lagi gitu. Cini hap siro karaga. Koi cini angang bo ok tu cini ango ba kara hap tu raba. Kisu kai de cini ango ba hap tu cini ango ba na tau rasu ya ya ba. Angang ba tu ok cemina. Yani. Oh, kena kabel tu. Hapo karaga. Morok tiga ada. Morok tiga ada. Shadi bukan. Shadi, tum tiga. Pabung ni capcar. Pabung tum jangan sabar ya. Ini cam lah dia, kalau cam naik kalau. Cam mau apa je nak? Nanti apa cam ni apa? Leh dia habis lo. Ông có test tàu ra đấy tâm trạng. Tao của mình ra mình này kẹt rồi. Ini apa nama tes? Dia pas bulan tu apa lo? Ayo bukan dom cara lagi. Ra đấy, cái đó học bao nhiêu vậy? Tâm trạng cái đó học. À xí giờ nè, cái tầng này không phải in hết là ní đó, tụi cái thao ông có khang mất ta xa hẳn là ní nè.
ไม่ชอบตัวเลยบ่ ꯑꯗꯨꯒꯩ ꯁꯣꯛ ꯅꯠꯇꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯕꯣꯌꯥꯝꯗꯨꯒꯅꯦ ꯍꯥꯞ ꯑꯁꯤꯁꯦ ꯏꯪꯍꯜꯂ ꯍꯥꯞꯄꯩ ꯃꯈꯥꯗ ꯑꯃꯨꯛꯀ ꯕꯣꯌꯥꯝꯗꯨꯒꯤ ꯃꯊꯛꯇꯨꯒꯅꯦ ꯊꯥꯎ ꯑꯁꯥꯕ ꯁꯥꯔꯒ ꯏꯪꯍꯟꯕꯗꯣ ꯑꯗꯨ ꯑꯃꯨꯛꯀ ꯍꯥꯞꯇꯣꯏꯕ ꯀꯩꯒꯤꯅꯣ ꯈꯪꯕꯗꯨꯅ ꯀꯩꯅꯣ ꯇꯧꯅꯕ ꯄꯨꯝꯗꯅꯕ ꯀꯩꯅꯣ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕ ꯑꯗꯨꯒꯩꯗꯤ ꯀꯣꯛꯐꯥꯏ ꯀꯥꯗꯅꯕ ꯑꯗꯨꯒꯤ ꯅꯨꯡꯁꯥꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯐꯧꯗꯣꯛꯄꯅꯤ ꯅꯨꯡꯁꯥꯗꯁꯨ ꯐꯧꯗꯣꯛꯄꯗ ꯑꯗꯣ ꯚꯤꯅꯦꯒꯥꯔ ꯍꯥꯞꯄꯗꯤ ꯑꯇꯩꯁꯨ ꯀꯨꯏꯅ ꯊꯝꯕ ꯌꯥꯏ ꯑꯗꯣ ꯚꯤꯅꯦꯒꯥꯔꯗꯣ ꯗꯦꯗꯣ ꯋꯥꯔ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯑꯆꯥꯔ ꯇꯧꯕꯒꯤ ꯂꯩꯕꯗꯣ ꯍꯟꯗꯛꯇꯤ ꯍꯥꯎꯔꯕ ꯑꯗꯨꯝ ꯆꯥ ꯍꯥꯎ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯗꯞ ꯆꯥꯔꯕꯣ ꯆꯤꯅꯤꯗꯤ ꯌꯥꯔꯦ ꯃꯄꯥꯟ ꯇꯥꯏꯗꯨꯅ ꯌꯥꯕꯅꯦ ꯑꯩꯉꯣꯟꯗ ꯍꯥꯞꯄꯩꯗꯤ ꯌꯥꯔꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯈꯣꯏ ꯁꯤ ꯀꯣꯊꯣꯛ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯀꯣꯊꯣꯛꯇꯣꯏꯁꯦ ꯆꯥꯔꯤꯁꯦ ꯐꯖꯅ ꯇꯩꯊꯣꯛꯇꯥꯏꯌꯦꯕ ꯏꯁꯤꯡ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯏꯁꯤꯡ ꯌꯥꯎꯔꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏꯌꯦꯕ ꯑꯗꯨꯅ ꯐꯖꯅ ꯀꯪꯅ ꯇꯩꯊꯣꯛꯑꯒ ꯖꯥꯝꯗ ꯍꯥꯞꯀꯗꯕ ꯑꯣꯏꯔꯁꯨ ꯖꯍꯥꯗꯕꯨ ꯍꯥꯞꯀꯗꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯇꯥꯏꯌꯦꯕ ꯀꯪꯅ ꯇꯩꯊꯣꯛꯇꯥꯏ ꯆꯥꯝꯗꯣꯏꯃꯤ ꯆꯥꯝꯃꯒ ꯇꯧꯗꯣꯏ ꯑꯩꯈꯣꯏ ꯊꯥꯎ ꯑꯃꯨꯛꯀ ꯍꯩꯒꯅꯤ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯈ꯭ꯋꯥꯡ ꯁꯥꯔꯦ ꯍꯩꯔꯁꯤꯔꯣ ꯑꯗꯨꯁꯨꯗꯣ ꯀꯌꯥꯝꯅ ꯍꯥꯞꯇꯣꯏꯅꯣ ꯅꯪ ꯇꯞꯅ ꯇꯧ ꯇꯥꯔꯦ ꯑꯅꯤꯃꯛꯇ ꯍꯥꯞꯇꯣꯏꯕ ꯊꯥꯎꯁꯦ ꯅꯠꯇ꯭ꯔꯒ ꯑꯃꯗꯨ ꯈꯛꯇꯔꯣ ꯑꯃꯗꯨ ꯈꯛꯇꯅꯤ ꯑꯃꯗ ꯊꯥꯎꯅꯤ ꯑꯀꯣꯝꯕꯩꯗꯣ ꯍꯣꯏ ꯑꯣꯀꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯑꯃꯨꯛꯀ ꯊꯥꯎꯁꯦ ꯍꯩꯗꯣꯔꯤꯕꯅꯦꯕ ꯑꯁꯤ ꯁꯥꯔꯍꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯑꯃꯨꯛꯀ ꯏꯪꯍꯜꯂꯒ ꯍꯩꯗꯣꯏꯅꯤ ꯑꯗꯣ ꯏꯪꯍꯟꯗꯗꯤ ꯌꯥꯔꯣꯏꯕ ꯏꯪꯍꯜꯂꯒ ꯍꯩꯕ ꯇꯥꯏ ꯑꯆꯥꯔꯗꯨꯁꯨ ꯏꯪꯍꯟꯗꯣꯏꯅꯤ ꯑꯆꯥꯔꯗꯨꯁꯨ ꯏꯪꯍꯟꯕ ꯇꯥꯏ ꯊꯥꯎꯁꯨ ꯏꯪꯍꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯒꯩꯗꯤ ꯑꯆꯥꯔꯗꯨꯒꯤ ꯃꯊꯛꯇ ꯍꯩꯗꯣꯏꯕ ꯁꯣ ꯑꯁꯤ ꯍꯩꯔꯅꯤ ꯑꯗꯨꯒꯒꯤꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯛꯄꯩ ꯇꯟꯖꯥ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯆꯥꯔ ꯁꯦꯝꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯆꯥꯔꯗꯣ ꯈꯥꯡꯗꯗꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯗꯦꯅ ꯑꯗꯨꯅ ꯑꯃꯨꯛ ꯐꯖꯅ ꯕꯣꯌꯥꯝ ꯑꯃꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯌꯥꯝ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯤꯛꯂꯤꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯂꯤꯛꯂꯤꯒꯤ ꯑꯣꯏꯕꯅꯗꯤ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯑꯗꯣ ꯑꯍꯥꯟꯕꯗ ꯈꯥꯡꯗ ꯑꯗꯨꯝ ꯏꯪꯍꯜꯂꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯣꯟ ꯑꯃ ꯂꯧꯔꯒ ꯀꯣꯟꯗꯣ ꯐꯖꯅ ꯏꯁꯤꯡ ꯌꯥꯎꯗꯕ ꯀꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯟ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯒ ꯑꯗꯨꯒꯩꯗꯨꯒ ꯂꯧꯊꯣꯛꯑꯒꯈꯥꯡꯗꯣ ꯁꯦꯡꯗꯣꯛꯑꯒ ꯑꯗꯨꯗꯣ ꯏꯪꯍꯜꯂꯒ ꯊꯝꯇꯥꯏꯌꯦꯕ ꯑꯗꯨꯒꯩꯗꯤ ꯉꯁꯥꯏ ꯊꯥꯎ ꯁꯥꯍꯟꯕꯗꯨꯅ ꯑꯗꯨꯁꯨ ꯏꯪꯍꯟꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯕꯣꯌꯥꯝꯗꯨꯒ ꯏꯪꯍꯟꯕꯩ ꯃꯈꯥꯗ ꯑꯆꯥꯔꯗꯣ ꯏꯪꯍꯟꯕꯩ ꯃꯈꯥꯗ ꯕꯣꯌꯥꯝꯗꯨꯒ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯏꯕ ꯑꯆꯥꯔꯁꯦ ꯑꯗꯨꯒꯒꯤꯗꯤ ꯊꯥꯎꯗꯣ ꯃꯊꯛꯇ ꯍꯥꯞꯄꯒ ꯊꯝꯗꯣꯏꯅꯦꯕ ꯊꯥꯎ ꯍꯥꯞꯄꯩ ꯃꯔꯝꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯑꯆꯥꯔ ꯑꯥꯏꯇꯦꯝ ꯑꯅꯤꯗꯣ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯃꯄꯥꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯤ ꯏꯅꯥꯎꯅ ꯑꯁꯤꯁꯦ ꯂꯣꯏꯅ ꯏꯪꯍꯟꯅ ꯑꯗꯨꯒꯩ ꯃꯅꯨꯡꯗ ꯍꯥꯟꯖꯟ ꯈꯣꯠꯆꯟꯅ ꯊꯝꯃꯝꯃꯦꯕ ꯑꯁꯤꯁꯦ ꯀꯦꯃꯦꯔꯥꯗ ꯈꯤꯇꯪ ꯄꯨꯁꯤꯜꯂꯛꯑꯣ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯂꯤꯛꯂꯤꯒꯤꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯆꯧꯕꯗꯣ ꯂꯩꯇꯦ ꯑꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯁꯤꯁꯦ ꯇꯤꯁꯨ ꯄꯦꯄꯔꯅꯦꯕ ꯕꯦꯁꯥ ꯇꯤꯁꯨ ꯄꯦꯄꯔ ꯍꯥꯞꯄꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯥꯗ ꯐꯧꯕꯗ ꯃꯣꯏꯂꯥ ꯄꯥꯏꯁꯟꯗꯅꯕꯩ ꯅꯨꯡꯁꯥꯗ ꯐꯧꯕꯗ ꯍꯥꯄꯨ ꯄꯥꯏꯁꯟꯗꯅꯕꯩꯅꯦꯕ ꯃꯣꯏꯂꯥ ꯍꯥꯏꯁꯦ ꯍꯥꯄꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯍꯥꯄꯨ ꯄꯥꯏꯁꯟꯗꯅꯕꯩ ꯑꯗꯣ ꯑꯁꯤꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯡꯗꯣꯛꯑꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯏꯕ ꯑꯗꯣ ꯑꯩ ꯑꯝꯇꯪ ꯇꯦꯁ ꯇꯧꯅ ꯌꯦꯡꯒꯦ ꯅꯪꯅ ꯇꯧꯕ ꯑꯆꯥꯔꯁꯦ ꯀꯝꯕꯅ ꯍꯦꯟꯅ ꯍꯥꯎꯕ ꯌꯥꯝ ꯆꯦꯠꯅ ꯄꯨꯜꯂꯝꯃꯦ ꯅꯪꯗꯤ ꯂꯧꯊꯣꯛꯄ ꯌꯥꯕꯅꯤ ꯂꯧꯊꯣꯛꯑꯒꯦ ꯍꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯠꯇꯣꯔꯤꯕ ꯀꯣꯟꯁꯦ ꯑꯁꯤꯁꯨ ꯐꯖꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯏ ꯃꯈꯥꯗ ꯀꯩꯅꯣ ꯇꯧ ꯇꯥꯏꯕ ꯐꯤ ꯑꯃꯅ ꯇꯩꯊꯣꯛ ꯇꯥꯏ ꯅꯠꯇ꯭ꯔꯗꯤ ꯆꯣꯠꯅ ꯀꯣꯠꯂꯗꯤ ꯑꯁꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯏꯁꯤꯡꯗꯣ ꯍꯥꯞꯄꯗꯤꯕ ꯑꯗꯨꯝ ꯏꯁꯤꯡ ꯌꯥꯎꯔꯗꯤ ꯑꯁꯤꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯁꯤꯁꯦ ꯐꯖꯅ ꯇꯩꯊꯣꯛꯑꯒ ꯇꯧ ꯇꯥꯏ ꯑꯁꯤꯁꯤꯅ ꯃꯄꯨꯝ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯊꯥꯎ ꯍꯩꯖꯤꯜꯂꯤꯁꯤꯗꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯍꯤꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯎ ꯂꯩꯔꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯦꯗꯅ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯂꯧꯔꯔꯣꯏ ꯑꯁꯤ ꯑꯃꯈꯛꯇꯪ ꯂꯧꯔꯒꯦ ꯁꯤ ꯊꯝꯃꯦ ꯑꯗꯨꯒꯩꯗꯤ ꯁꯤ ꯑꯃꯨꯛꯀ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯚꯤꯅꯦꯒꯥꯔ ꯍꯥꯞꯄꯁꯨ ꯌꯥꯏ ꯚꯤꯅꯦꯒꯥꯔꯁꯤꯅ ꯀꯔꯝꯕ ꯃꯇꯝ ꯍꯥꯞꯇꯣꯏꯅꯣ ꯕꯁꯅ ꯉꯧꯔꯤꯉꯩꯗ ꯉꯧꯔꯤꯉꯩꯗ ꯚꯤꯅꯦꯒꯥꯔ ꯍꯥꯞꯇ꯭ꯔꯁꯨ ꯑꯁꯤ ꯀꯨꯏꯅ ꯊꯝꯖꯒꯗ꯭ꯔꯣ ꯊꯥꯎ ꯍꯥꯞꯄꯗꯤ ꯅꯨꯡꯁꯥꯗ ꯇꯣꯏꯅ ꯐꯧꯗꯣꯛꯑꯗꯤ ꯌꯥꯅꯤ ꯑꯗꯨꯝ ꯇꯣꯏꯅ ꯐꯧꯗꯣꯛ ꯌꯥꯏꯕ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯀꯌꯥꯔꯛ ꯑꯗꯨꯝ ꯑꯃꯨꯛꯔꯛ ꯐꯧꯔꯒ ꯑꯗꯨꯝ ꯌꯥꯅꯤꯔꯣ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯆꯦꯠꯅ ꯀꯤꯁꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯁꯤꯁꯦ ꯑꯗꯣ ꯁꯤꯃꯨꯛ ꯈꯔ ꯂꯧꯔꯒꯦ ꯂꯧꯔꯤꯉꯩꯗ ꯄꯨꯟꯅ ꯈꯔ ꯑꯣꯀꯦ ꯅꯪ ꯑꯁꯤꯗꯤ ꯊꯥꯎ ꯍꯥꯞꯇ꯭ꯔꯕꯣ ꯈꯔ ꯂꯤꯛꯈ꯭ꯔꯕꯣ ꯀꯩꯅꯣ ꯍꯥꯞꯄꯦ
ꯑꯩꯅ ꯄꯥꯝꯖꯕ ꯈꯤꯇꯪ ꯌꯥꯝ ꯂꯧꯔꯒ ꯁꯤꯗꯤ ꯅꯪ ꯆꯥꯔꯕꯣ ꯆꯥꯔꯦ ꯈꯔ ꯍꯥꯎꯕꯣ ꯀꯃꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯑꯇꯣꯏꯕꯁꯤꯅ ꯑꯩ ꯍꯥꯏꯗ꯭ꯔꯣ ꯑꯇꯣꯏꯕꯁꯤꯅ ꯍꯦꯟꯒꯅꯤ ꯍꯥꯏꯅ ꯀꯩꯁꯦ ꯂꯩꯔꯦ ꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯅ ꯌꯦꯡꯒꯦ ꯃꯅꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯇꯣꯏꯕꯁꯤꯅꯤ ꯆꯥꯏꯁꯦ ꯑꯗꯣ ꯃꯄꯨꯝꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯃꯄꯨꯝꯁꯦ ꯁꯥꯏꯖ ꯆꯥꯕꯗ ꯑꯗꯨꯝ ꯎꯔꯤꯗꯨꯅꯦꯕ ꯃꯅꯨꯡꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯄꯨꯝꯅꯤꯅ ꯃꯅꯨꯡꯗ ꯈꯤꯇꯪ ꯃꯍꯤ ꯃꯅꯥꯡꯗꯣ ꯆꯪꯕ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ khá sil래 sina tôi bây giờ nè hình hào sil래 아니 이제 맛있는 상한데 아마도 먹bun자 그냥 실라야 아도 뱀사라는 것도 맞아지 얌 하오래 아도 매암수 저희들은 동네에 잡을 수만이나수 아도 아대 몽도수 도봐야 아도 every year라고 그놈한테 그놈 아차로 좀 쉐미야 하콤수 쉐미 하콤수 자포나 자 쉐미 아도가 망게 아차주 쉐미 망게 레이디 so 망게 도 하잉음들 신메라 아도 망게도 쉐마까니 카니 마카다 아도 자폰제 하나 쉐메 아도 ꯑꯗꯨꯝ ꯖꯥꯖꯥ 아이템 ꯆꯪꯕ ꯍꯤꯡꯗꯣ ꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨ ꯅꯠꯇꯕꯤꯗꯁꯨ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯩꯗꯨꯒꯅ ꯑꯩꯈꯣꯏ ꯑꯥꯗꯥꯒꯨꯝꯕ ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯇꯤꯜꯍꯧ ꯅꯠꯇꯦ ꯁꯣꯔꯤ ꯆꯅꯝ ꯍꯥꯞꯅꯁꯨ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯆꯅꯝꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯍꯣꯏ ꯆꯥꯕꯗ ꯆꯅꯝ ꯃꯅꯝꯗꯣ ꯍꯩꯅꯗꯕꯅꯤ나 ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯔꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯆꯥꯔꯁꯦ ꯑꯗꯩꯗꯤ ꯑꯇꯣꯏꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯇꯧꯅ ꯆꯥꯕꯤꯌꯨ ꯑꯗꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯆꯪꯒꯅꯤ ꯁꯤꯜꯂꯤ ꯃꯌꯥꯝ ꯑꯃ ꯃꯨꯊꯠꯂꯣ ꯍꯥꯏ ꯃꯨꯊꯠꯇꯦ ꯁꯪꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯐꯨꯠ ꯑꯩꯈꯣꯏ ꯃꯥꯒ ꯌꯣꯡꯃ ꯂꯣꯏ ꯄꯤꯅ